Thangal kaitid laiba Bairodan School gi mamangda nan local singna haira yon sinduna mahi tamada sarang na bathokan bagi mayukta school asigo oja singa masung mahiru singna wakan bifam sathakre IMC gi mayo leisangbam location yamlaba senpam kaya haina thokre haina council sigi cooperator taranipa na manal sireduna thigatnaba anti corruption cell da wakan lagani hairi Manipur ahanbo na Japanese organic aquaculture technology signaduna ngami singna chama de sama organic oiba nga sing photopa ngamlagani haina fishes department na thajaba thamli Confederation of Indian Tribal Entrepreneurs Manipur Save the Hariba program asina lamdam asigi tribal entrepreneurs singbo yokhat pangamlagani haina tribal affairs and health minister and kayasina hairi Amasung Greta Infal Autoriso Suksang Sangba Yaroi Hybrid Wafam Laite, Pollution Hantaba Gari Sing Namot Sinjinba, Mamlaba Matunda, Laka the Wafam Nihan Infal West Traffic Police PSP na Pongo. Ma'am Krumzari Adam Yambiribas Impact News ni Itakalamam Sam Kan and Hausi Pungza Si Pawagi Maraba Pawsim Yam the Pizari. Thangal kaithil laidiba Bairodan Maxwell Hindi Primary amasung High School gi mamang thangbada laidiba futfan amadi drain mathakta na local singna haira yon sinduna mahi tambada sarang na bathok anbagi mayukta ngasi school asigi oja amasung mahiru singna wakan infam kre sathagi ba wakan infam asigi matangda school asig head mistress khwairapam sunitana mifam asida na local singna haira yon sinbadagi mahi tambada sarang na bathok liba asi ko nanaba Marinaba Minister IMC Madi Police ta Kayarak Wakat Palaikri Adabungasi Fawada Tuminna Lesin Basi Pende Footpath Tingzin Badagi Gari Kung Krabalambida Mahiris in the school Lapa Masung Hanbada Kodong Sadabakaya Tengaribani Madugi Matakta Numitsu Pasarang Naba Maram Oiraga Mahiris Singna Mahida Puning Sangwatle School Lay Haiba Fawba Kang Dabadanatana Masak Tiale Lunina Apumba madi apat pahira sing drenda thada badagi mairu singhak sel da susauna kaiba pire maramaduna nan local singna mafamasi da haira yolibasi khudaktagi toganduna atoba mafam da hongdok han bi ko haina mainabas singi puning sing silakle panba yabadi footpath amadi drain thingduna nan local singna haira yon silibasi JCLPS ki student wing amasung women's wing na hongdok kinaba matam pikrabani adabangasi phawba masa masana dukan sido palaitre mainabas singna su thabak Lokat pagi mahuta haira yoliba singbo asoengam thoktanaba police personnel kaya sanganduna ningtinangak senduna thamle Iskun gi akoi beda haira yon silakpana maram oiraga angang singyu larik tambada yamna akai be pirakpa India government angang singju masama upana lainabagi damakta koi rubela ge hida kaptana yamna wana hona jaringe gi maraksida gi iskul ge wan jimakta da haira yon jandara khanjandana iskun ge beautification loina manghandana roko makoina tawreiba mayamsi akoi iskun dal mahi masing tambada yamna khudong chadaba ama oire adugi mathakta footpath sida angang makhongna lakadab se makoina pot pairaga phamjalle gari gi maraksida pak tawba maraksida larik tamba yadre mahur minister imphal municipality akhone sia karak thajagre ngasi bo marakta karimata kiya lobirakte satra singsi phanana bagi school lingbiri bra natraga haira yomane hena maru oibra haibasi akhoi miyeng sanghaningi mafam asida nan bursinga sahi kya gi mabangdagi miyamna sanariba mangdu ubiriba footpath asigi mathakta haira yondra sahi chupa lairakpa matam asi maikai kayadagi loop kayadagi mairoi loop kayana maruina JCLPS student wing amadi women wing na numit kharadi gi mamangda hariba mafam asidagi haira yombagi thongo si jathadna ba amadi mafam hongdokina ba khangan khwa laikhrabani adu ngasi bawba hariba nan manipuri singna mafam asidi jonjaliba haira singa si lokthok ba amadi yothok lokthok bagi mahuta adum phamjalaga leiri loirena manipur lengangna hiram asida kari thabak lokhol kadage haina miyamna ngainari cherakta security force Tamduna mafam sida irang thokter ba jingak seli cameraman chukham chubaskol ora pagdum jariba RC mangangcha Impact News Thangal Bazar Nakalamuramda JCLPS Women's Wing nangasi hairiba Bairodan School asigi manakta lairiba footpath phamliba na local sing street vendors singasi lauthona balup asina mamangda taksin khibagi matangda khananaba IMC gi mayoga unanaba sanglubada unhalaktri haina penaba phungdorakle amadi na local singda security piraga vendor kaya
फमनबगी थवोंगना लेंगाक असिगी लुचिंगबा चीफ मिनिस्टर एन बिरेना ILP पास तौगनी हाइकिबो वाफम थाजनिंगाई ओइद्री हाइना GSCLPS वुमेन्स विंगी कन्वेनर समजित साबम मेमसा लैमना फोंगदुरकले लुबसी के कैसांपात लैबा लोइसंगदंग सिपाउमिसिंग उनबामदा महाकना मखा तारदुना फोंगदुरखिबदा थांगाल वजादा लैबा राजेंद्र का मायोकनना लैरिबा मी अनि थैनबदा वाना थोकलिबा गली सिंग असिदा न लोकल सिंग दुकान कया तोपसिलक्लिबा असिना लमदमसिगी नुपीसिंगी मोरेल सोलकद्रा हाइबगी सिंगनबा लैरि हाइना थमलक्ले अमदी हारिबा मफम असिदा दुकान फमदबना लोकल सिंग असिदगी लेबर डिपार्टमेंट नोमदा लुपा कुनगी सांगदा खोंगलिबा असि मतौ करमननो मसि लेबर डिपार्टमेंट पाइखटकदबा थबकला नत्रगन IMC गी राहाइबु वहांगसु थमलक्ले पनमयाई ngasiगी मफम मदुद GSCLPS वुमेन्स विंगी थौमी सिंगना ड्राइव सतबदा न लोके तराहुमदोइगी आधार कार्ड सिंग खोंगलकिबने बिरेना ILP के बिल पास तौगनी हाइदनदी लाथोकी अदुबो हाइरिबा तौरिबा मवोंग मतौ माना नन मनपुरी सिंबो पुलिस ngakतना मोगी सिक्योरिटी पीदना थमीबसिनदी अखोइना हाइरिबा मागी बिल पास तौगनी हाइबसे अखोइदा थाजबा पोक्ते अदुना मरम वरकांदा अथुबा मतमदा हाइरिबा मफमसिंग असिदा सरकारना मियेंग चंगदबनी अदुगा लैरिबा हाइयोनबा मासे करिगुम मतम अमतदा हेक्तमक मसी अखोइना मियेंग चंगनी लोकताक डेवलपमेंट अथॉरिटी LDA की मथौ ताब वर्कर्स सिंगलर मतमदा लोकताक डेवलपमेंट अथॉरिटी द मास्टर रोल ओने इंग्लिश सिंग चमापल मफ्तरा मंगा दगली सिंगनी अमा फावद थबक तौरमलगा डाउन साइजिंग दा कखत पीखरब वर्कर शामन निफुनी पानसी हाना लौबियो हाइना लोकताक डेवलपमेंट अथॉरिटी मास्टर रोल एम्प्लॉइज एंड वर्कर्स एसोसिएशन ना मरिनबस सिंग पुनिंग सिंग सिलकले ngasi Manipur प्रेस क्लब ता पाउमिस उनबा द एसोसिएशन से जनरल सेक्रेटरी तौरेम रवीना हाइकिबदा इंग कुमजा लिसिंग व चमाप मफ्तरा मंगादा इहान हानबो ओइना लोकताक डेवलपमेंट अथॉरिटी हौदोरकपा मतमदा लोकताक LDA ना अथॉरिटी असिगी वर्कर्स एसोसिएशन ग यानसी अमा साइन तौनखि यानसी अदुगी मतुंग इना मतमदुदा लैखिबा वर्कर चामरी तरा तरेट अदु रेगुलर ताद्रिंगैदा नौना थबक कौहंदबा हाइबो वाफम असि याउखि अदबो इंग्लिशनी अमगी डाउन साइजिंग द वर्कर चामरी तरा तरेट अदुगी मनुंगदा मखोई सामनि फुनिपान याउखि लोइनना इंग्लिशनी मापंदा कोड थोप ओदा मगी मतुंग इना करिगुम सेल थुंगी फिबम सारक्तुना LDA की मखा ताब थबक कौरकपदा हाना थबक तौरमलबा मखोई सामनि फुनिपानदा हाना खुदोंग साबा पिगदबनी हाइना खंगलखि हाइना रबिना मखा तागे अदब हौजी फावबा LDA ना खंगसिनदना लैबगा लुनना कॉन्ट्रैक्ट बेसिस दा मियोय कया थबक सुहननु लैरे मरमदुना लागलेबा मे तरा फावबगे मनुंगदा मरिनबस सिंगना मियेंग संगमिद्रबदि खोंजंग संगसिनबा हौरगनि हाइनसु फोंगदोखि एक्सेस ओइबा डिपार्टमेंट खुदिंग मके एक्सेस ओइबा स्टाफ लथो वाइबा एक्सेस ओइबा स्टाफ लथो वाइबसिना अखोई एक्सेस ओइदबा अखोइसे खोइगे डायरेक्टरसन लथोखि बाइतार आइ एग्रीमेंट की मनुंग एग्रीमेंट बाउंड तोरिबा अखोइ लथोखि अदु अखोइसे केस तौरगा सुम लाकपनि मतमदु को केस तौरगा सुम लाकपसन 2009 दा अखोइ कोना ऑर्डर अम पीरिसिना करमाइना पी हरगा करिगुम डिपार्टमेंट फल लेते हरबनिना फल लेरगा थबक हापकपो कांदा अखोइसी हाना फर्स्ट प्रायोरिटी पीगदोमने अदुगी मतुंग अखोइसी वारी सानरगा लाकोसन ना कोर्ट की ऑर्डर फंगा अखोइ हापकतबदे अखोइ केस तवे स्ट्राइक तवे मोय अतोपदेसु मोयना मतम की मफम दुगी सरगा मीसे निगा मोय थबक सोरे डिपार्टमेंट से माय मरमदे अखोइ यावत्रमिना मोय सु मपुंग फादरे डिपार्टमेंट अम ओइबदा अदुना ngasi अखोइना फोंदोकचरिदि लाइबा नमेगी तांग 10 से मेगी तरंग 10 से मनुंगदा अखोइगी डिमांड अखोइगी फंगफम थोकपा डिमांड से करिगुम पीद्रगदि मथंगी निमित तांग 10 गा माथोय दगी अखोइ स्ट्राइक अमु हौना मखा चथरगनि हाबि नेशनल हाइड्रो पावर कोऑपरेशन NHPC लोकताक प्रोजेक्ट की मखादा थबक तौब सिनमिनी फुतरे थबक तगी लौथोखिबगी थवंगबो यानिंगदबा फोंगदोक्तुना ngasi NHPC ऑफिस ममांगदा वाकट खोंजंग संगसिनख्रे Contract Laborers Welfare Union NHPC Manipur Unit Sinna Sanction Kiba Kongjang Aduda Welfare Asig Sinmi Kayana Saru Yakibagaluna Stop the Act Violation upon the contract labor. We want peaceful solution, save our life, we are human being Hain Thaba, Play Kat Kaya Susijinaki. Wakat Kongjang Adu the Saru Yakiba Contract Laborers Welfare Union NHPC Manipur Unit President P. Kumar Jina Fongdo Kibada. Satharli ba thawong asi miyoibagi hak matpagi thawong ni masi tawbigan haina fongdoki contractor ga aikhoi ga marak ta singsep tharaga nungsinadaba sinbigano
सही कुंथ्रा हेना थबक तोरकलबा लेबर सिंदा कॉन्ट्रैक्टर क्या सिंगरे अदुबो लेबर दी अमत सिंद्री ngasi फावदा ऑन रिकॉर्ड अमत सिंद्री वाई हंडक सिंदुगो मरम करिबिना याद रगदी एखोई पावर मिनिस्टर फावबा सेंटर फावबा सटकनी याद रेदना एखोई सीबी खोंजंग जंगनी GSC of All Manipur Trade Union Council M-Tok amadi All Manipur Trade Government Employees Organization MGO gi resume independent work strike was laduna ngasi State Veterinary Department ki employees amasung Manipur State Excise Department ki employees singna sanjen thongam at lamphel wak in pham kre panba yabadi JSC M-Tok amasung MGO ni lisung ni tara tarukta gi state asida 7 phase na halu high na demand tawdun laki bani amadi hauki ba March ko ni thoidagi resume independent work strike sataraki bani Panba yabadi numi nifuni asida lenga ki maikai dagi karigoma pakum ama phawba laktri bani. Imphal Municipal Council ki mayo laisangbam lokesona yamlaba senpham kaya hina thokli haina council asigi BJP amadi Congress ki cooperator taranipa na maral sirak pagalunena maha ki mathakta thigatnaba anti corruption cell da waka lagani haini Manipur Police Club tanga si pawmis nguna bamada Imphal Municipal Council gi Deputy Mayo Gaidon Gamaina hai kibada ngasi council asigi house ki oiba normal meeting ama pangthoki mifam asida mama gi house mifam da agenda da yawba resolution ngasi gi mifam da yanthoraki masina maram oiraga say na ba lakpada gi house ki 0 hour gi mifam yawdana thorakpani Mang na maka taradona thakar ki mamang da IMC ki makada agent sing na parking tawriba asida yengsin ki adabo unauthorized agent kharana belititi loraba salal sing paidana parking fee larom ki lawriba fee ki senpham singas kadaida satkraba ki haibasi achobu wahang ama oire masida IMC na action lakhate masida natana IMC na masagi excavator amasung bulldozer laina lupa lakh tare lisung hompu taret ka sanipan sangna bulldozer wairam ki Asinguma IMC ke Commissioner amadi Mayona Cooperative Singbulana Lamzingle IMC ke sana kanglol matung inna satkadaba expenditure kudimak house ki approval logodabani adobo approval lodana Commissioner amadi Mayona Fallana Siznare loinana kumjali singni tara taret ki sangai festival sangkiba expenditure ke statement putho haibada ngasi phaba puthok tri haina sumaral sekhi IMC ke ek guideline thugairabadi thongasi Tuwaibagi thongasi yanjaba oidangasi BJP amadi Congress ki cooperative singna anti corruption cell da wakana warip lobani haiki Akhoi ki house ki ek ki guideline di DDO amazung mayursana expenditure ki power lebse only 10,000 dani adubu moi adu khangkhang na thamanga gi expenditure sa house approve tawdana use tawrum pose some crore phanyam di tawre aduna asi pose koi trani pana ngasi draft toraga hayengmak CBI da anti corruption sen dai koi sinaba haibse koi warep lore sangai gi 2017 November date 21 gi 30 phau chathuki ba expenditure se November gi koi statement piro haibse ngasi pau piba sungam ngam daba asini manungi agenda si kai lege haibse koi khangba ngam daba ai khoina master ron gi list contract basis na 100 days ki wai riba list se ngasi pau piu haibse sahi se phaniam sale Khurai Assembly Constituency ki manung sanatin lambi awang thangbada laiba laikai ki miyamna tatana ising isaw ki awaba nangliba asida ki koknana ba nauna sabi ising khong amangasi Assembly Constituency ki MLA na miyamna sinakre ngasida ki iram phatuni ising lambi piba hawriba khong asina nongju tha laklagani khanbada nongnang ba pokna riba laikai kaya gi miyam gi awaba kokna kohon mangam lagani haina MLA El Susindro LS yaimana fongdokre Kong kusinabagi thoromadri MLA na MLA Local Area Development Fund gi senpham na nauna sengwatliba khong asina Assembly Constituency asigi mafam tangkhai amadi ising isaw dagi kanmungam lagani haina thajaba thamle mahang na makha taraduna ising isaw da chauna mating oriba turel asida sajiliba dam masa sing asi suthugaiduna ising makhotpadagi koknana bo honaragani Numit karni ki mamang dagi haukiba dam thugai bagi khongthangi saruk ama oina ngasi phawbada puna dam mari thugai khre ngasi hayeng asida dam ani hom thugai na pandam thamli dam gi mahuta atopa pambai oina turel asigi mathakta sariba thong singda sata pana bagi wakhalo leire lunana Assembly Constituency asiga thangna riba khetrigaw da su asigumba apikpa dam sing asi athoba matam da log thoraktuna
lakaduriba nongju tha asida isingi saudagi kanma ngamlagani haibagi thajaba lei haina mahangna phongdokhi अतोप डिजाइन है अखोई ब्रिज लेरिबा थोंग मखोंग मखोंग जिंजिदा अखोई शटर जिंग पालकांदा मदुना मतम मतम गी ओइबो ओइना अखोई अदुम प्लान अमा तौनबना अखोइना मसिगी डैम जिंग से लौथोपने मसिना अखोई परमानेंट सोल्यूशन अमा पोलकद्राना अखोई इसिंग चावबगी मदुम कनोसी अखोइना होनजबनेना अखोई मीडिया ही थोंदा फोंदोकचरी अदुना पब्लिक सिंगनसु हाइरिबा डैम सिंग असि लौथोपदा मतेंग पांगबियो अदुगा मियामगी एनी तुंगदा थोलकदबा हाइबदी मियामगी तुंगी खनबीरकांदा मसुगुंबा कनोसिंगसे अखोई इफिक तौथोक्सी तौथोकमिनसी हाइना अपील तौजगी नावरिया पाखंलाप केंद्र की मनुंगसना कोंजेंग लाकपो लाकपम मनिंग लेकाइदा मेरा पाइबी के संगले लमंगा से केंद्र से एमएलए एस सुभाष चंद्रना माइको महांग डॉक्टर मियामदा खुसिनग्रे कोंजेंग लाकपो लाकपम मनिंग लेकाइ मेरा पाइबी अमदी माइके एदोंगी मियामना सिंधुना पांगथोकी बथरम अदुका मरि लेनना एमएलए सुभाष चंद्रना हाइकिबदा ngasi nauna hangdo liba konjang laikai lakpon lapom maning laikai maira paibi sanglil asin maikai asomda lairiba maira paibi singi oiba sabsaba mafama piduna miam maruoina naha sing mamaya kaba sinjaktagi labna lehenduna afaba lambida lamjingma ngamlagani haibagi thajaba MLA na thamki मेरा संग से मपानदगी लेकाई असिगी नारोन सिंजे मसा मउ फना नेटिंगजंग गाइजंगदना लाइरिक लाइसुदा मंगजिन धाना चौखटपा दुगुम्बा नुंगाई याइफबा लेकाई म पुरकपदा इमा इबेन सिंग सबो थौदांग दो पुन्न लौमिनबदा अखोइबु सुमतेंग पांगबगी तंजा दो पिबिनबगी दमकता एन अमुकन अपील तौजबग लोइनना केंद्र सिगी अवांग थंगबा माइगैदा सेंगत सगलैबा सिंजे एकोइ लांपगलम लेकाई की मेरा पाइबी इमा इबेन सिंगी असौबा सहयोग अमा फंगबी पिनबीबसे मसिगी दमकता अइना लेकाई असिगी मेरा पाइबी इमा इबेल इचे इचन पुनमक्ता अइना थागतप्रमदी नुंगाइजबदो फोंदोकसे फिशरीज डिपार्टमेंट अहानबो ओइना लमदम असिगी ngami singda Japanese organic aquaculture technology effective micro organic khangankre technology asigi matengna lamdam asida sada sam organic oiba nga sing photopa ngamlagani haibagi thajaba fisheries department gi commissioner ti pamaina thamlakli ngasi fisheries department amadi mapal Orgatech India Limited anina khusamnaduna sinba namit humni gi oiba organic aquaculture workshop amal lamfela leiba panthoibi sanglel da pangthoki ba amadi Japanese technology asi lamdam asi dagi asigi ngami singda khanganke workshop adugi sar oina Kolkata da base toba Maple Orgatech India Limited ki expert singna ngami singda demonstration utuna anoba ngayo pagi thawung singa sigi matang da takpi tambiki Paumistanga Fisheries Department ke Commissioner Pamaina unabada haikibada organic oiba manama singta natana lamdam asida miyamna yamna pamna sanariba nga asibasu organic oiba mongda chaba pamnarakli phibam asida Fisheries Department organic aquaculture gi wakalonda Japanese technology asi lamdam asigi ngami singna introduce tawbani Anova technology asi atopa leba kayada mai pakna paikat kre loinana state asida su mai pakna paikat pangamlagani haibagi thajaba lei haina commissioner asina makata ki asiki technology he Japan dagi scientists amana puthok saba masi widely used all over the world 160-70 countries of the EM technology used already EM technology da moi pesticides chemical fertilizers amasung adungba phattaba amaho sinadre only organic method howjik Japan mayam khangri one of the healthiest country in the world effective microorganisms se akoina ising mot pada fishery thadadraga asi microorganism na ko khoigi mahik hai tare afaba mahik sizinaraga ising sengdokpa Parliament ki nongzumi phammamangda Indonaga Pistoki warusin purakpa yana leire hairib asida Pistoki warusin asibo council asina taramna oi adumapu state asigi apunbagi saktamda wayal tawdana leiminariba phurup singi marakta yekhai thingaiba tungda akaiba thorakpa yaba wafamdi yaholudabani haina Manipur State Council Communist Party of India na thokpa Zero Lamada Kangalakli Amadi Council Sigatoba Zero Lamada made in a lakpada Sinmi Singi Apunbagi Pangal Hena Cecil
sanu haina su ya pauzil pirakli thawbala madi 26 kuntaruk suba sam rifles ki kalam gi apun tim amana kham bazar da lona thing kharba lalolo pripa ki active member mangarang no midang pung nipan makhairum taba matam da fagat pangam khre phagal bami adudi irilbung kalika dagi rk mangal sana ls ning sing ba chai kuntaruk ne Kunmanga suba Assam Rifles amadi District Police Susampur anina district asidagi mioi ama nongmai ahum ka kona na fagat pangam khre pharbami adudi Susampur gi bi Aizalondagi Lumang Haukip Elis Makawi farba khulai sing adudi MA3 MK2 rifle ama CSG 5P Carabine loinana M4A2 Carabine amagani ngarang ayuk pung taramuk taba matamda police amasung Assam Rifles ki apumatim asina khulai putha posin tawri haibagi paw phangmadagi district asige Lamjang village tagi bi Azalon village phawbada tibom ki thabak sathabada mioi asi singnaningai uba mawongda salamba thengnabadagi khamdana verification sathaba matamda mahak masana khulai sing adugi matangda phongdorpani hairi Mangna Haidorapaki Matung in a Kolai Singado be Aizalong village tagi Thang Sai Haukip Kobami Amagine Mangna S Gel Tui village tagi Laurubani Hairi Maki Matak Nipanigi Pulis Kasadida Rima Lokta Kibakulun and Makatan Atobami Sing the Su Pakanaba Honari Haina District Asigi SP Chairman Kangalakli. Startup India ki Makhada Confederation of Indian Tribal Entrepreneurs Manipur Save the High program Makhal Asina Lamdamasigi local entrepreneurs sing Maruina tribal is now sing Manglam Manglan Mangpound among Amalagani. Program Asiki Kanaba Loudon of Santok Lambi Laiba Sakapa Kunai Ama Oinaba tribal for Kodimaki Miam Hona behind the tribal affairs and Hill Minister and Kayasina Fongdokre, Wafamasi Department of Tribal Affairs and Hills na Shindan Infal Hotel the Pang Tokiba, Confederation Program Asil Lon Stobaki Thorum the Fongdokibane. Thoromada Atoba Mitung Loni Warul period the Minister Kutsa Hairaba Masung, Masana Masaba Tabu Pijaduna, Santok Lambi Laiba Pamba, Chengmi Kaya Makong, Sombina Balai Tabana, Mai Pak na Kong Tang, Pakat Lakibane. Union Minister Tribal Affairs Joel Oramgi, Lising Makada, Paikal Libanan political program Asibu Manipurda Kundari Basing Mipur Kodimaki Miam Sinmatungna Masiki Kana Basing Kangan Mamatautai. Department Maikadegis local entrepreneurs sing Asibu Yokanaba Angamatak the Honagani Hinasu Magna Makataki. Such offer to develop the local entrepreneurs to start up their vision and interest with the support to actualize them into realities. Oftentimes, the tribal entrepreneurs are helpless without the required support, knowledge, skill and resources left by themselves alone. This initiative will surely help the people of Manipur and particularly for the tribal people. Ngasiki Thoromadra Sar Yakiba Manipur State Disaster Management Authority gi by Siapasan Adim Pamaina Santok Lambida Sotadun Laba Tribal Miamu Awan Lambi Amada Purak Nabahunabada Ngasi Hauduk Liba Programasina Chauna Kanaba Pigani Hariba Programasi Say Anigi Mamangda Central Government na Hauduk Krabasu Mamangi Lengak na State Asida Mapung Fana Sana Halamdaba Laibak Tibani Programasi ki Kanabasingasi Paktak na Miam da Pangan na Bagidamata Nauna Committee ama Semdana Miam da Pauzil Piba Matam Odi Hinaso Fongdoki. Last many years, Congress ki regime dagina is a troubles market oiraga laiba du magi ekhoi ki honorable minister na lakpa matamda trouble adu sort it out tawkre. I'm very much appreciate regarding this issue. For the last many years, our tribal market is a troubles market. But after the coming of this, our proactive minister, the problem has been solved. But still, he needs to be concentrate some part of the this organization, the committee. Asmai tawdana, akoi kui na Congress matamdagi na tribal market hai na kauriba si trouble market oiramba asi hojikti tribal market aseng bo oigadore. Let us remove the trouble market and let us put in a tribal market.
Kaisabat ahibam lekaidagi maumaramgi rang pungda laibok thibat accident ki thaudok ta masanu piyauna laikhidraba thangjam Joy Shankar gi imungda Health Minister Jente Kumar ngasi selgi tengmang pikre panbai yabadi laibok thiba thaudok adu haukiba April ki tang kuntar ta thokibane thaudok thokpam aduda thangjam Joy Shankar laikhidraba Joy Shankar maha ki loina bi amade masanu piyauna miyoi ani ga loina haukiba April kulumdoida masagi garida Guwahati dagi layang wasakibane Thaudok aduda miyoi manga soki matung tarakpada Joy Shankar gi masanupi Thangjam Christina Rasmedi City dangarang laikidabani. Thaudibal daibaduna su tawkiyang tawbuka soramoy namasamaksu adum luna phibam luna adum masu treatment tawibane adum adum punamaksi sorna sumtho wan sinmani yadna haibnatana gati later habitai ko yebu o abri share to minaba amasung kun ngamjab mateng pangba amasung sarkar degi kai lobi ap legi na habidu kun ko chinchi lagi yeng manatana to pai later habitai Lining thau sana mahi sana pungna sindana ngasi pakhang ma seng hom gi thoram kanglada pangthokre kaleng gi tara mangani panba da pangthoba thoram asida ibudau pakhang ma da seng haiduna laipa ki amadi furup ki aifan ma gi damak da thauni ki thoram aduga mari lena miyam punduna khongsat satuna thoram adu pangthoki khongsat adu kangla san thongdagi hauraga khoya thong fauraga nagamapal samama khongmadi ongna kaithil lomda lakta kanglada lamthongpam oiduna thoram adu pangthoki amaramda Kangla Religious Committee amadi Kangla Fort Board na sinduna thoramasi Kangla gi ibudau pakhang bagi khobamda pangthokre maikai kayadagi senglei purakun ibudau gi khobamda katuna miyamna yaifa thauni jaki Matang aswaida break matang lauzage break matungda hianglam Assembly constituency gi phobok sau phaudan selib Imphal Turel mathakta saba litan thongasi athuba matamda semjin bi haina mafam adu gi khunja singna chief minister da appeal torpagi paw amadi Manipur masam maling tongan tongon ba I paw sing pudan laksage impact news po meng ta dalebio break matunga taran oksare hosi makhada pawda hianglam Assembly constituency gi phobok sau phaudan selib Imphal Turel mathakta saba litan thongasi athuba matamda semjin binaba Belly Breeze Construction Demand Committee of Sengmaijin Kunau Masong Phobok Saung na Chief Minister ki puning singsilakli loinana Chief Minister na Imphal West District ki Lapupat Komla Khongda leiba Konuma Village ta lakpa matam da phibam sadraba thong asigi phibam hakthengna na yengsin biram na appeal tawrakli Committee asigi Secretary Konthauzam Manihar na Paumi Singh da hai chahini putralom suraba thong asi hianglam amasung mayang Imphal Kendra da leiba miyam gi lifeline oriba lambi amane Maramasina litan thong asibo lengak na athuma matamda Valley Breeze oina sembiduna miyam na thengnarib awabastagi kogan binab appeal tawrakli Hianglam Kendragi Sengmaijin Kunau amadi Phawak Chawda Sariba Lital Thong Hanging Breeze asi ngasidagina sahi nifu taruk sure hariba thong asi maheuron ga jamna mari lainaba adugumlaba thong amani hariba thong asi sahi nifu taruk surba thong asi hoji ki ngaru oiba part sing amata yadre aduna soe ge maramaduna hayengi khungang chalo haiba chief minister ge khongchat ki singumba pandam sigi manung na hariba thong asi honorable chief minister na yengchin biramu haiduna praja gi mohsil aga haijari hianglam kendra gi sengmaijin Yumnam Huidrom High School the class item neba mahiroi Thiam Arvin Koma Elias Yaifaba mafam khangdana mangki bagi mayok the school sig oja yauna mahiru singamadi laikai miyamna wakani fam sathakre wangoi Assembly constituency ki manung chana laiba Thiam Laisang Themdagi Thiam Arvin Koma Elias Yaifaba sai tarahumdoi haukiba April kolumdoi gi midang pung tarum khairum taba matamda mayumdagi wangoi lining thau sanamai harauba yengani haina thokibadagi ngasi phawba mafam khangda lerakibane ngasi Yumnam Huidrom High School da pangthokiba Wakani fam aduda saru yakiba singna kanagumana Thiam Arvin Kumarbu karigumba maram kharagidamak faba oirabadi mahiruini khanduna atuba matamda thadok piraknaba mainaba singapuning singsilakli Lai harau basaluke ima haraga numidang warangi pung taruk makhai rom tab angang si thoki bani Thoki ba thodoksi akhoi mama pa wai ba khoi di khangja hodaba na angang ji gi mari makhong du thibam khangdana hoji pho kangau na dana cha ji gi lai di simangai adana mama pa wai ba khoi di cha je thuba matam da sinaba pam
हौगिबा चै लिसिंग नि तरा तरेट के आगस्ट 13 दा माय इम्फाल पुलिस स्टेशन नि मनुंग सन लाइबा मफम अमदा नुपी ओइबगी जत इकाई खुनबा मांगन बिरबा मतुंगदा नुपा दुगी इमुंग मनुंग ना अमुक ओटपी नैबिरगा हु पिथक्तुना हुंदोक लंबगी थौदोक्ता सेनबा माय इम्फाल बेंगुंदगी इबोमसा mangang imung manungbo athuba matamda lengak na logi matungina serak pibiu haina nupi masagi imung manungna taksilakli ngasi press club ta pangthoki ba pangmisngi befam amada pangmisngu na bamada nupi duga nakna ba mioi amana fongdorapagi matung ina maruoina senari ba ibomsa police custody da lerabasu sei tara taruk ta ngai ribi nupi masa sibu otpi nei bibada senaba ibomsa gi apokpa abdul manan ma ki manau nupa tomba manan amadi apokpi Hazra baby housing bill lady Maramaduna Atubada Makoi Logi Matungina Serak Pibu Haina Taxilakli Satari but trial case as Atubatam the Lotion Biu Highness Pongdorakli Amaramda DNA test Taudana Lady Basu Lady Basisu Atubada Taubina Basu Fongdorakli Mana Manung the Patriba Mana Oktriba Mana Tori Magi launched me today like I make another Kangde. A question just Mugi family, Machi, Mayum Pali, Machi Pali, Mubu Kangde. Kangda Budunobu, Yam in Oselway, I do know, Mabai to the or Hingadi had and we can't know one of the one never. Magi Hingu and Saruktu, you and Bamatamda, my Machimano Kanam Kangamanateva. Mana Hali the hiding there, my Kostika the Willano. Manaka the Wagi, Nupido Shiraga, Mana Pamaga Layraga, I have the Mana Shingshoga Manaka, Pangamin. I do a Gadi to the Indians and a Manaka the Wii to Ungamino. I do a steam to the Mana, Lacomatam to the Dress home was it? Yam to no home was an ambulance. They have the Kumder was it. A Sansara Kumdari. Imungi Mio and the Kangalamana, Tumina Puraga, Mayum the Hutaga. So that we get Tamina Bor Mozumana, pardon Hingoga, easy in a Kamaitona, see no Pum Tina, see him no. However, April Tang, Conmerjaning Tem, Pukrimapal Makalekai, Lerekta, Matemana, who Taminabagi, Taudok the Lake Draba, Lemo Popum Sundari Imuna, Langang, Atumatam, Langazi Putopiduna, Missy Assis, Bamio Ado, Serak Pibu Hina Taxilakli. Nazi Press Club the Pang Toki Bapomis, Unabamada, Sundari Mana, Unupa, S. and Rakriti, Nafongdorapagi, Matung Ina, who Takliba, Mafamda Sundari, Tanamlaga, Ahing Nongyaida, Kana Kangandana, Mark in Nupa, Lemo Popum Imos, Sa. Pukibadu Yamna Singnay, Maramada Taudo Asigi, Langlanzil Putopi, Highness of Tamlakli, Mangna Makataraduna, Taudo Asi Topomatam Dalekaigi, Naknaba Imung Manung, Ledam Dre, Maramaduna, Toliba Taudo Asi, pre plan Oiba Taudo Oibagi, Singnabale Haina Fongdoki. Mana Manung the Patriba, Mana Oktriba, Mana Tori, Magi launched me today like I make another Kangde. A question just Mugi family, Machi, Mayum Pali, Machi Pali, Mubu Kangde. Kangda Budunobu, Yam in Oselway, I do know, Mabai to the or Hingadi had and we can't know one of the one never. Magi Hingu and Saruktu, you and Bamatamda, my Machimano Kanam Kangamanateva. Mana Hali the hiding there, my Kostika the Willano. Manaka the Wagi, Nupido Shiraga, Mana Pamaga Layraga, I have the Mana Shingshoga, Manaka, Pangamin. I do a Gadi to the Indians and a Manaka the Wii to Ungamino. I do a steam to the Mana, Lacomatam to the Dress home was it? Yam to no home was an ambulance. They have the Kumder was it. A Sansara Kumdari. Imungi Mio and the Kangalamana, Tumina Puraga, Mayum the Hutaga. So that we get Tamina Bor Mozumana, pardon Hingoga, easy in a Kamaitona, see no Pum Tina, see him no. Traffic regulation and parking committee in Imphal City Manung the passenger service story of auto rickshaw winger Masung Magic Nasing Bagari Singh. Sangandanaba Lauriba Warip, Handuknaba passenger service Tauriba Singna, Sangsiliba, Kongjangasi, Manipur Proletariat People's Democratic Union, South Alihaina, Union Ramada Kangalakli, Amadi, Hiramasiki Matang the Langak Asina Ming, Sangbi Highness Appeal Taurakli. Traffic Regulation and Parking Committee na Laukiba Wafam the Greater Imphal da Autorikso, Suksang Hek Sangba Yaroi Haibag Wafam Laite, Imphal City Manung, Maruina. Samoma Kongamadi, Wahang Lekai area the Autoriksogi, Masingamadi, noise pollution Hantanaba, Langana Pandam Tamli Hain Imphal West, Traffic Police KSP, Koishnam Saramana, Fongdokre. Wafama Singasi Uripo Council Road Autorikso Owners and Drivers Cooperative Society Limited Ki, Silver Jubilee Tauram Ama, Naurim Tong Kulim Lekai, Bol Lampak Community Holder, Pangtokiba Aduga, Marilyn Fongdokibani. Sarmana Fongdu Kibada, Chief Minister na Chia Lauduna, Fam Kiba Traffic Regulation and Parking Committee ki Mifamna, Imphal City Manungda, Seliba Auto Singasi, Pollution Hantaba, CNG Auto Gumba, Amana, Maut Senjinba, Ngamlabatungda, Lakada Wafamne,
ngasi heng hekta tawgada ba thabak nate matam lairi haina SPS na makha taki nakalam da commercial vehicle ama oiriba autorikshaw asi thauriba driver kaya ama laingakna sakhangba union sing register taude state asigi legal system gi ason bagi khodong sab lauraga driver kaya amana license amadi permit pai da lambida hekta tholakpana traffic gi volume hengat pagalonena miyam gi punsi da yama chawba singnaba ma oire autorikshaw ga Marinaba Union ama society sing su hiram asida lengak amadi traffic police ki mateng pangbiu lambi asi mipum khudimakini lambi sep ohen bahai bas autorikshaw thauba mioi singi su thaudang lei haina khoisnam saramana makha thaki auto changaloi haibana te chilliba jaga sing sida akoi gi pollution handana ba aduga auto sing si akoi authentic oi ba auto si auto akoi na pollution handa bo auto yam lei akoi chinanau sing adum khangbiram gani akoi gi chawkhat city sing dadi akoi compressed nitrogen gas CNG auto kaidana lei adugumba oi be aba pollution lei taba makhon thok taba akoi any alternative transport amal lei ra akanda tawgadaba thabak ni ngasi mak hekta lepna raga hayeng mak hekto auto thingadaba gi su leite akoi matam time span lei gini aduna akoi gi means of livelihood si kamai to no thokadage haibagi poche masu khananabagi dum matik saba matam leiri ngasige thormadu ga mari lenena uripo council road auto rickshaw owners and drivers cooperative society limited assistant secretary irengbam balakantana laingak na handak ikui kuidana Imphal city gi manungda auto rickshaw sangaloi haiba wafamadu yaragadi sahi animuk lepiu auto thori bamei sing su awaba kaya ama mayu naraga auto leibani matam khara Pibirabadi makois atop upai ama thiba ngamgani haiki ngasike thoram aduda amjogi advisor and Tombiras Imphal West ki DTOTS Dinasandra Uripo Council Road Auto Rickshaw Owners and Drivers Cooperative Society Limited ki President Nepram Tondon Yauna Society asigi member kayana saruyaki Diesel auto se khoina wana mingon de paisa puraga leijaruba amadi loan thum lauraga leijaruba amadi hingon bandhana thama तौरगा लेजरुब सिंग से असुगुम रेस्ट्रिक्शन से लाख तारगा दे कोई कमाई तौदुना मी के पैसा से कोई सिंगम ngam कराई दगी लौरगा कोई सिंगदोइनो हाइबो वकलोन से कोई द समम नबा अवावा कयाम मायोंग नै सोसाइटी की माइकै दगी अपील तौजनिंग बदी मणिपुर गवर्नमेंट दा कोइना अपील तौजनिंग बदी हुजिक लौरिबो डिसिजन से सही अमा नत्रगा अनि गुंबा एक्सटेंड तौबिरगा दे कोइना मसिदगी अर्निंग तौजरागा कोइना मखोगी कोइना लौजोरिबो अमाउंट सिंग से सिंगदोकपा ngamnanaba होना जबगी खुदोंग साबा दो पीबीओ हाइदना मणिपुर गवर्नमेंट दा इना अपील तौजरी Sunom li bamiam gi demand sing pukatuna hayeng me amagi nungthil punga taba matam de Imphal GM Holda chama konipan suba me de sinmi sing namit thoram All India Trade Union Kang Congress Manipur State Committee na sinna pangthok lagani haina chirla bada hairi thoram asida tongan ba sinpham sing da thabak suri ba sinmi sing na saru yana ba serla sinna makhata na pau jelakli nakalamorom da namilasina lakpada Lok Jana Shakti Party LJP Manipur State Unit na so serla mada epa pau jel pirakli Malam ke sinmi sing namit International Workers Day na lakpada si Minister Nong Thumam Biriana maruwe na Manipur ke sinmi singi mafamda ikai ko na bu ulakli lebak asige sel thumam madi sakwat khonglamda sakwat kanglamda sinmi singi thaudang bu aikoin ikai ko na bam matam yauri haina si Minister ke paujela sinama khatari Sinmi Singh nomit me dina lakpada Sinmi Singh mafamda Publicity Committee Korkomna Epapauzil Pirakli Laumi Sinmi Singh na Center gi yaka yengduna thabak tawdaba yadaba phibam amada leire phibam asi oiduna su Laumi Sinmi Singh na leijaba thauna lengzel amasung wakhal lausing sung sinminaduna hena masu thopa punsi marel amagi amasung mapangal kanba khunai amagi yumpham thonaba lambi thibada mieng thamina bachelasina apil tawrakli Imphal West ke self group sinmi singi matangda group singi matang self employment voluntary association seva na sinna nomagi oiba awareness kam sensitization program ma pangthokre thormadu palace compound da label lamyan da sanglel da pangthokiba thormadu da Imphal West ki anoba self group ki member singda seva gi maikai dagi stationery items sing khudol tamki ataba mitunglen unasar yakiba Nabat Manipur Regional Office Imphal gi general manager PN Pravin Kumar haikibada Manipur gi nupi singa se India gi khaknatana malem saktakli nupi oibi singna asoba thaudang kaya lamdam asi da laure semilon gi lamda so lamdam asi gi nupi oibi singna nupa singdagi tadana lairi adubo asigumlaba nupi singbo thak wangna lairi lamdam amada self help group ki khodong saba amadi kanaba sing ningthina laudriba silaibak thibani
loan fangnabamadi subsidy khak phangnanaba self-help group semgadaba nate sakut khongthang gi damakta self-help group semgadabani haibu wafam singsu thamki. Drug and its related issues investigation of NDNPS cases and illegal poppy plantation in Manipur haiba theme dangasi nomagi oiba awareness program ma Tengnopal District Police NAP amasung NCB ahumna puna senduna Tengnopal District Police Headquarter da pangthokre hariba thoramadu SP NAF Watham Basu NCB Inspector L Balte SP Tengnopal amade Tengnopal District Police Officer kayana sab yaki haina pawi source asina makhatari. Diabetes laina ngak thokna bamasung laina asimatau karamna layengadagi haibagi matangda miamda vapta hanbagi awareness program mangasi Kaksing district ki hianglam constituency ki manungsana leiba tokpa singda primary school da pangthokre World Diabetes Foundation Denmark ki senang makada Rural Development Society Wangjing na sendana pangthokiba awareness program adu da diabetes ki maramda khang hairaba resource person kayana diabetic laina gi maramda wangang ki awareness program adu sargam oina khungang adu da laiba mi chamarom da diabetic laina laibra haina lemna sangyang su pangthoki laibak thiba anaba amadi laikhidraba moirang khunau dagi VDF Chirom Raju the Bistupu District Village Defence Force VDF Welfare Association na lupa lak amagi tengbang pikre haina Chiloma the Kangalakli. Ayushman Bharat Diwas ki manung sana Thawal District ki Wangjing 10th City Block na Kwan Bahirok Pa to Gram Panchayat ki Panchayat Garda ngasi special Gram Sabha maphamdana Prime Minister Rashtriya Swasthya Suraksha Mission ki matang da miyam da bap tahan ki thorama mapang thokre Panchayat asige pradhan amasung nominee ani ki miyang makhada Panchayat asige mipum khudimakta mission asige kanaba sing khangana na pandam da pang thokki thoram aduda Marilena Bamiois Kayana Mission asigi matang da mariksum na khangan ki Laivak asigi miyam gi ana laying gi lamda sel gi oiba kodong saba piba yauna public amasung private hospital singbo caseless paperless amasung nationally portable service sing laihan aba pandam thamliba mission asigi matang da pangthokiba ngasigi gram sabha aduna maika edongi miyam na mapping mapung fana saru yaki thorom adugi loshilakpada interaction program amasu pangthoki Longitudinal aging study in India last year had a national survey of Siki Matang the Manipur mas Arunachal Pradesh ki oiba nifuni subna satagata state level training program ma haukiba February tha da haudu kraba matung nga sidagi field satuna men survey to haukre men survey asti nga sidagi haudokpa oin Imphal East ki tongan tongan mafam anida team anina survey adu pangthoke supervisor ama health investigator ama female investigator ani loinana male investigator ani punna mioi tarukna saba team ani aduna thongju amasung singjamai toraban khetulekaida sathakibani Ministry of Health and Family Welfare ge sendang makhada International Institute for Population Sciences Mumbai na Nodal Agency oiduna survey si satabani survey asuna laibak asigi sahiri pumanga dagi helaba mioi singi haksel amasung thengnari bukhodong sa daba singi matang da thijinduna state ki oina center na paikat pa yaba policy program sing lakhut kadori Manipuri site Parisad Bishnupur district branch linkhat ki basai kunmanga surapagi silver jubilee thoramanga se Bishnupurgi kyam sanglil pangthokre thoram aduga marilenan ahan balai sangtem madhu amasong lai sangtem thambal masa ningsing site manasul lanthokre Kahena mosin badagi siznaba yadraba namul turel kanana pandam da mahiru sing oiba layak pasang dam na amapang thokre solidarity of women and peace na sinduna ngasi hauba marak kai samlai kai community hall da pang thokiba sangdam na ba asida mahiru mar fum na sar yaki layak pasang dam na ba asigi sar ama oina namul turel kanaba gi matang da pang thokiba thoram da sar yaki ba sangmai samle constituency MLA haikam dingona haikiba da namul turel asi nomonomagi mor pa henjilak tu na haksang sokningai oreba phibam da laire turela sina mosilakli ba asi kanana ba mifam
mipung khudimangna wakhal taminaba sangi haiki tungda sangdamnaba asigi makomathang takraba mahirui singda manamathum singsu yenthoki Manipur ahanbona project buttons ki marvel window fashion certain blind showroom Imphal ki palace compound da ngasi Manipur Police Department ki IGP administration IK Muivan hangdokre project buttons asi haukiba kumja lisni tarada ki hawdor ki bani haina loina hauzi window blinds amadi fashion curtain ki khwaida ki sawba manufacturer company ama oribani IGR South ki meng makada mapan suba sector ki taruk suba sam rifles na sinda na security meet ki thorama mangasi andro da pangthokre thorama duda youth club amadi maira pai bilup sing ki thau puba sing amasung what members singalun na mafam adu ki mi kayana sar yake security meet ki thoram asi apa khori pokta so kuntaruk suba sam rifles na sinda na pangthokhe hauzik sanamagi pau English ni tara nipan da pangthokiba bodybuilding masana singda manamatum phanlakraba amadi saru yakiba sanaru singbu taram okre ngasi all Manipur Gymnasium Welfare Association ascended Manipur Press Club ta pangthokiba taram opagi thoram aduda national ge thak ta pangthokiba Satish Sagar Championship Junior Mr India amasung Federation Cup aduga international ki thak ta pangthokpa Mr Asia amasung Mr World Championship da saru yakiba Manipur ke tongan ba mafam singda laiba gym singdagi nupi sandaroi mari amasu nupa sandaroi kuntrani soi punna sandaroi kuntra tarukta manamathum kaya khudol tamki Manipur ki Deputy Minister Waizoy Koma PDS amasung Consumer Affairs ki Minister K Siam ADCP amadi Minister India Mr India P Dongel IPS kalodena Lamdamasi ki masak narabami kayana amasung all Manipur Gymnasium Welfare Association ki thaupu ba pi kayana sar yake sanaru sing achamba khodol por kaya piduna puning thagut ki tung lakada ba championship kaya da mai paktuna Manipur ki mingsat pura pangam oina basu pawjel piki any crime ni wa koi sarkar lai ni bakhar khana thingbo ngamani haibagi wakhal atom ni inthoga masing noi na thong ni haibagi atam du oi the koi haru sing ni awareness bi koi di misali pa ta tawai ba kholai ba si even charge ya sa ka si ne koi khangda olei ni oji ki matam si lai ba si masi atana control to si se to ni hai ta di koi di summa body under the kai da toy obi ni ba sana kono no bum si bi ba yo khat pi ba me am sina cho dai da ma di sarkar smuting mang bi ba ham tangai khadana dai ya si masi ke koi koi ni how okalo Aizol da pangthokiba mini national volleyball championship ta mai pabagi celebrate tawada phurakpadagi soktuna si hospital da like anadu laiba Manipur gi volleyball Captain Sakil Sesamgi Pibam State Assistant Minister Nongthum Biren Hakthengna na satuni yengsin khre ngasi numidang waram se minister na asopagi Pibam yengsiladuna hiramasigi matangda mainleba center gi mioi singa wari sanaduna maralaiba mioi yauram batarabadi disciplinary action logani haina fongdukre Nakalamuram da thodok adu lamding Education Welfare Association lewana cherulamadi yamna kana yanin ba fongdorakli thodok asida sakilbu fuboda senari ba singi mathakti action lakhot pinaba lenga ke puning singsilakli Kunsuba Challenge Cup Veteran Football Tournament Sajing FC amadi VFA Kangpopi ni mai pakre ngasi Komalampak Artificial Turf Ground da sanakiba tournament asigi anisaba lekta Sajing FC ke sanaroi N Gandhina match ki taramanga kuntrani fumato yamasung yankai suba minute singda panjal mari es noriana match ki kuntra tare ni fumari amasung yankai suba minute singda panjal ahum N Sagona match ki tarahum yamasung tarane pan suba minute singda panjal ani aduga W Robin match ki kolumdo suba minute panjal ama chanduna Imphal is VSA Khongman bu yama laksana panjal tarada maithiba pibangam kibane tournament asig ahum suba lektana SHD VFA Kangpopi na AMBA Cherapu panjal ahum amada maithiba piki
mai pakraba SHD VFA Kangpopi ki sanaroi lam kholen kipjen nam kho set amasung neha golen na match ki taramathoi taranipan usni prati sumen sing the panjal amam sankhe tim taramangana sar yad na pangtho le veteran football tournament sigi makha tabal match ani hayeng khumalang pak artificial tough ground da sanaragani Haukiba April kuntaratuki kunifan faba Assam gi Kala Ketra Bokajan Sathaki Bataran Suba NSKF National Sotokan Karate Championship lising taranipan da Manipur Sotokan Karate team na gold medal manga silver medal ani amasung bronze medal manga puna medal tarani thoi phanglak le haina Manipur MS Karate Do Association na zero lamada khangalak le Ani subati Subol Memorial Veteran T20 Cricket Tournament ki winner Cyclone Thamoi ban oikre ngasi Model Higher Secondary School amasung Oriental College ki sana bonus sana ki tournament asigi final match aduda tos ngam ki ba Cyclone Thamoi ban na betting hana sana duna match asigi apiba over kunda wicket are turaga run chama kuntri loba ngam ki masigi pako boina match asigi ani suba betting sana ki ba same khagem palina match asigi apiba over kun yogadaba over amawat ngaida wicket taramak turaga supna geran maftra khak lodna match asiran kuntra tarita maiti banangki sathaki tournament ki man of the series highest wicket taker amasung highest run gi mana same khagem pali all rounder I ibobi nata ki tournament asigi winner Cyclone Thamoi banna sel gi mana lupa lasing tarani pan galuna trophy replica amadi certificate phangki bagaluna runners up tahoraba same khagem palina sel gi bana lupa lasing tarani thoiluna trophy replica amasung certificate sing phangki Film Critics ki National Award RKB do MCA ki Vice President CA Saub amasung MVCA ki President and Indrajit ka loinana Laikhidrabati Subol ki loina bina tournament ki makobatang tarbati amasung sanaroi singaduda manamatum kaya khudol tamki Manipur Veteran Cricket Association ki miyang makhada ti Subol Memorial Trust ke senang makhada pangtho liba tournament ki league match singda tem tarit na sarya ki bani Hausi arubada moraba paumana Thangal kaithe da leiba Vairodan School gi mamangda na local singna haira yon sinduna mahi tamada sarang na bathok adbagi mayukta school asigi wajam samairu singna wakan infam sathakre IMC ke mayo laisangam location yamna senfam kaya hina thokre haina council asigi cooperate taranipana maral sineduna thiganna ba anti corruption cell da wakalagani hairi Manipur ahan bona Japanese organic aquaculture technology sujinaduna ngami singna chama de sama organic oiba nga sing puthopang ngamalakani haina fisheries department na thajaba tamlakli Confederation of Indian Tribal Entrepreneurs Manipur Sector Hariba Program Asina Landamasi Tribal Entrepreneurs Singbo Yokat Pangamlakani Haina Tribal Affairs and Health Minister N Kayasin Hairi Amasung Greater Imphal the authorities so suksang sang bayarwe habag wafam laite pollution hantaba gari sing na mahot sinjin mangamla batungda lakada wafam ni haina Imphal West Traffic Police SP na pungdok